yengba ama mathau tai maramdi kainoda history haugiba haibase nainadaba yade maramdi haugiba dugi basis ta present haibase laktoini and present sigi basis ta aikoina future ma cap out taw ngamdoine adubu aikoi gi mota aikoina sum pajam matamda aikoina 1948 fawbada aikoi gi elected assembly ama manipur gi leigre adugi manungda ngasai PV Captain PV Singh na Chief Minister oi ko adagi 𝗘𝗥𝗔𝗡𝗚 haisi akoigi 𝗘𝗥𝗔𝗡𝗚 community gi ni man speaker oi aduga naga ani yawi bob khating hoi 𝗘𝗥𝗔𝗡𝗚 hoi and still akoigi minority maraktagi Muhammad Alimuddin si yauraga maitai sing khara tawraga cabinet semdana akoigi extraordinary order November 1948 ta thoktana yamna fajaba secular oiba akoigi political framework amada manipur se lakhibani yamna inclusive oiba the idea of manipur do maduda mami phajana takhi aduga matam duda koigi hill valley division gi wafam je gasu leiramde maram kuda moina hairabada koigi koirengai constituency da kangpok bisi yorami ko aduga sangolmang constituency da cycle ji yorami ngasigi hujiki koina hill valley gi posakse matam duda leiramde adubu laibak thibadi manipur gi historical foundation sidi yamna fajaba aduga 1949 gi akoina 21st September gi merger agreement tawraba matung 15 October da India na Manipur administration se take over tawgra matung dadi Manipur se chief commissioner 𝗞𝗔𝗥𝗔𝗡𝗚 amadongna palae samna civilization wangna leijaraba rich cultural heritage leiraba leibak ama adusu ngasai masagi constitution semdana Manipur Constitution Act 1947 Indiana leitringai da leidana adugi basis ta universal adult franchise ta election pangthoktana council of minister leiraba aduna aikoi gi 2005 side iba John Parrott ki the wounded land na Manipuri matang de iba lari ngum lei mana aduda 1947 gi Constitution Act se yamna landmark oiba akoigi liberal piece of legislation ne mana adumain tawraga thagalame adu 49 da India da pulo matung da aikoi party status ta handare aduga chief commissioner 𝗞𝗔𝗥𝗔𝗡𝗚 Himmat Singh sina pale ko then adaidi akoina union territory gi state ta lakba then adaidi statehood phangba aduna ngasigi British na leiringai da Hill Valley gi administration khaidom ba posi aikoi gi ethnic division da karamna akoigi reinforce toxin gi ge habada akoigi khwaidagi laibak thibasi 1960 gi MLR and LR Act 1960 se masi Bharat ki parliament na pass tau gi basina akoida ngasagi akoigi ching amadi akoigi valley haibagi pot sida akoigi hill state weriba Manipur se I think because the predominantly hill area ne wa Manipur se 90% se adu ngasi sigi colonial hangover man ba pot amada sigi legislation ama sem khiba matam du da khoina opposition ta hogda ba ko aduna maram waraga sidagi mana leiriba mafam se magi ne haiba sagi psychologically magi sense of ownership ama imbibe toksin greba aduga Manipur se Manipur da leiriba khoigi indigenous people khuding makini amadi hana historically coexisting havidi samna have da koina khongsai gumba thadau gumba si 19th century dagi nursing matam amadi akoi gi Maxwell gi matam dagi changakhiba leire ko adu moi is historically coexisting community ni with indigenous people of Manipur ko si akoi masen marakta chingsu tamsu akoi punamakini Manipur se akoi punamakini any Manipuri amana Manipuri gi mafam amada hekta leiba yai heba wakhalon se masi thadokpa hongnabagi machak se 1960 gi pot se masina ahan ba kaino oyeba sigi basis ta kaino tawrakanda amuk ekoina statehood ki demand si tawre aduga 1972 Northeast Reorganization Act sina 1972 da ekoina statehood se phangam matamda ekoina euphoria adune heman gidana madura law ama thangami do mu akoi yengaudre ko sagi article 371C je si hapaga akoi hill area committee haidana ama leire aduna any sort of hill area ga mari leina hill area committee gi ayaba yaugadabuni haibagi posak ama leire aduga hill area haibasina karino haije Manipur gi 90% si
hill area ni lawthokre ko tasengmagi di ngasagi Sadar Hills haibase Sadar haiba selected area development administrative region haibase akhoi gi 1891 degi na 1947 bauta koi British ki haidi matam duda 1891 gi mutunda political agent Maxwell hoi toraga masi valley ga tainaba amadi low lying area singda masi semam bo pone ba ngasi gi kangpok pi haisi tasengbai di is a part of the valley ne ba ko akhoi hill valley gi division si lakpa taraga di ko valley gi kainoni even Tengnopol valley area da chalamine ba ko aduna ngasi di akhoi na huji ꯆꯨꯔꯥꯆꯥꯟꯄꯨꯔ ꯍꯥꯏꯕꯁꯤ ꯍꯤꯜ ꯗꯤꯁꯇ꯭ꯔꯤꯛꯅꯦꯅ ꯍꯥꯏ ꯑꯗꯨꯒ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯇꯥꯎꯟꯁꯤꯗꯤ ꯚꯦꯂꯤꯅꯦꯕꯀꯣ ꯑꯗꯨꯒ ꯌꯦꯁ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯁꯤ there can be hill area in Imphal East district, Imphal West district and Thawal district, and there can be valley areas in Churachandpur district. Manipur ki topography se Khopum tampak lairi, Sajik tampak lairi, adagi Churachandpur town se tampak amani ko yamna ngasagi hill sing sigi marakta valley su lairi aduga aikoi gi valley sida ju hill me am lairi bako sigi topography gi reality se khangdaba adagi aikoi gi geographical reality se khangdana aikoi hill valley division se ma tokthokre aduna ngasagi British ki matamda administration se ethnicize torambudo hill and valley administration ningthauna state darbar gi kan maharajana kano tawbiro valley gi administration panabiro aduga president PMSD Manipur state darbar se British ki ICS amno oidoini mane hill gi kano tawro adana asai si ethnicize tawre ineba adu land di ethnicize tawdeba land ethnicize na hore se 1960 gi posidagi neba and which is again reinforced by nangi 1972 statehood ki article 371 C se Sina neba khoida ngasagi reinforce toksalaga ngasai sina hill area valley area na aduna Manipur state darbar gi 1938 ki resolution da su ngasai akhoina valley reserve forest na valley ga tainaba akoi ba sing se valley gi reserve forest ngaktani maram di village amane hingba matam du gas leina damni na sing jangeba aduna ching da ka na sing jaliba adigi sanjabung oiriba kholiba kaino meyam se sigi reality matam sangna koi gi thousands of years da koina organic oiba mong da hingminarakpagi kaino se pak thugai ge bneba adu bu ngasi di majority of the population maitai nate ko majority of the population se valley da lai se not only maitai khatanate maitai pangal lairi ko Nepali lairi and akoi gi Manipur da tariba indigenous group mayama su lairi ko aduna round about 60% oirongane valley da ladies so the majority of the population are confined to valley not only maitai khatang nate ko aduna sidai aikoina wetlands mayam su leire adagi agriculture gi land mayam su leire masi sokpa yaroi haidana su leire ko adu masi mayam se khaidoktiba matamda aikoina leiba yaba area se 3.4% mutangda neba ko adu 3.4% sida nangna 60% of the population say confined torga lairi neba adu masi another 10-20 years ki matung dadi it's almost like Gaza strip ki situation de neba koina lagtoi se so this is a kind of structural the impositions by the central government without understanding the political history and the geographical reality as well as the cultural unity among the indigenous people of Manipur aduna sina sidagi adagi mu aikoina matam sangna akoigi porous border oiraka na lairammiba adagi changthok changchin yabagi pot lairamba adagi changai ibasingse matam sangna aikoina check tawdana sum laikibadagi di ngasi di kadore madugi cancerous over cell amu oiraka na masi pokhairakpane bako aduna sigi root sidi aikoina sigi 50s 60 maru aina 1960 gi posidagi ekoina root se trash to yare ko adugi mamangda se even mori ga se Thawal subdivision gi part am oiramin ne 19 aduga ngasai gi Assam Municipality Act 1956 na govern tawramine ba mori se adu hoje akoina alert hogda ba singsidagi ADC da adum khanghodana sat adum changiba ko chanjangiba adugi posak se
sini aduna until sir adu oiragadi aikoina sida hangingba ai first round sida sir ko aina sir intervene to jari je ko ki time limitation am sulai bagini aduga sida maru ina sir da hangjaning area je yes there are valleys hoji hill area ne identify tori mafam sida valley area mayam am lei adubu masida valley gi lodi chatnade chatnadriba si kari maramgi no haiba maru question je ne aduga in many of the valley site I say Jiribam Oigera, More Oigera, Chuchanpur Oigera, Tampak Ambada, Mighty Mayama, Pangal Mayama, Masida, Habitat or Labor, Mahumsing Oye, Vasako. Aduga, Haribam Humsing, Muka demography, see Hanaleba demographic structure, am dynamic, am live, home am live, hide area, Mam Sida. Adu, what is the politics behind Kari? I think general population haiba posi si kanwa toroga akhoi wall amana legal barrier amana khara thamgramni na akhoi changudreba adagi sahi sangna leirabni na akhoi da su ngasagi psychologically khara laxity ma like folk pa ma su yaure ko ada what is happening in the remote areas of Manipur se akhoi da su leitramni na khangdreba aw leiba su yahandreba adugi khudong sabasi laura kanda neba no village ma samkal iba pot mayam se kari gino have the general na kano da sangba yadre aduga Manipur the general gi lam leiteba mind it there is no land for general in Manipur ko maram di valley is kana gumba kharana maitai gi ne he haibi yeba ko and that is their perception adu this belong to general everyone aduga leiriba sit chi ju general sit neba ko including hill people loinabak ni leiri se aduna kana gumba kharana maitai di 40 reserve tawe habido adugi akoi gi reservation gi sense ju lana misinformation to 40 sit si open neba anybody can stand ko win the Nepali na ka gi ai Teli na karak po siya ay may tayo panggal mayamang su karak po ay kuki mayam su karak po ay ko maram di sidi open kanyo na ko sidi adugi si sir ay panjaning ba na hangang da in last election just handak mamang da pangtuk election sida hangang da kuki ma nomination file to yes adu that was very interesting okay adu ni adi kansagi municipal council ki election to sumam lepi sidi akoi rongai myam kari dana even panchayat to tori na this is how the idea of Manipur has to be constructed the lep tana kano to myam thadari ko adu even akoi aphaba mi ma tholak pada dum thaja gane ko adu this is how the idea of Manipur has to be constructed adu na tabida nangna pikro Manipur gi manung the fragmented toraga wall hum kharaga akhoi Manipur ni na haibagi kaino dudi masidi kuina chaloeba maramdi as long as nangi ethnocentric district se leirigai ethnic politics in Manipur haraga leirigai di ko Manipur will never rest from the chaos ko the another kanom su thola kine ba okay sir Indo Kumadam class ge sada lak chining baje sir international politics ta constant oiduna leibaje only interest hai basi khakte ni national interest hai basi khakte ni hadana sir ai haina ba makhak lei sir matang sida international politics ki meeting da yang pamatam da India na haidare Manipur Pakistan na Kashmir ge saru khara Bangladesh ta sorry China da pithogi ba dumain haidare Pakistan ge China gi relation do develop tongna bu hona baganda in the same way India ge national interest pursue tongna bu hona ba adu protect tongna bu hona ba matam da Manipur se India na compromise to ya ba area mo era pra ha gi wahang jine sakari habi thabini kaino da hoi koi gi constitutional provision yengu matamda Parliament of India na ngasagi gi India gi lam pithopa ade atopa lam loksan ba yabagi provision le ko ade kui davida Sheikh Hasina na pairingai da gi Bangladesh manung da leiba India gi conclave khara ko India manung da leiba Bangladesh conclave khara dum yen thokna raga border kano logi pithopa yabadi India na pithopa ding ame Parliament of India na maram the sovereign power of we the people of India is Parliament represent obni na ko aduda aina mo hajaning ina ngasagi akhoi gi politics ta haina bam lai a solution should not be worse than the problem manako a solution should not be worse than the problem aduga Manipur haiba se
the idea of Manipur and the Manipur gi geobody reality se see it is in the DNA of Meitei si fight tor kaneva ani hoi loi si bi ai ko adu isu adu gumba pot na hek lak matam da till the last man fight tor kaneva ramdi kaino da magi sangwa puari kaino si da lakriba posi nangi any civilization khang the nation state formation di yeng matam da majority of the community do not role lower la ko poneva it's a universal truth ne koi shagi wari khutusna te and civilization have is you river basin dagi valley dagi loi hogane ba yam ko adura sigi aina geopolitics ki sidi thoidokpa janju thambi gre aduga mamang da koi su nei na gre geopolitics ki sidi loina khanga leiraba pot ama khangni adubu ai khoina huji Housing live conflict se sigi creative dimension ama yengba am changi maram de every society in developed or is friction and conflict tagi kaino ni Prithvi danga si French Revolution American Revolution thokib dagi achoba hom am la ine ko now ai khoi gi hujik thoiba conflict si su ai khoi amarom da it's an opportunity ai khoi kadai da kari soi ki kari no khoi na walami si have sa sidagi ai khoi gi creative elements khara lakhala ganda tung da tholok tanabagi damakta ai khoi sidagi kari policy framework ai khoi push to hujige have sa ai khoi tawgada bane ba maram di kai gino haida idea of Manipur kandoi ni har kanda maithai singje serok da loi leiro na haira gadi ai khoi yadori braba atai yar so idea ngamu ebo ko adugi idea of Manipur du ko adu winning se kano na hujiki laiba conflict si resolve tawno hono da winning se khoi na win-win situation haiba ma lei game theory da adu zero sum da tara agadi amagi kabado amagi mangbani ko adu taragadi all out kano la ne ko it's not adumaina tawgadam de it's a win-win situation adu win sida maitai na suna taba cookie na suna taba ko winners se Manipur oigadabu ne Manipur oigadabu ne winners se the winner should be Manipur aduna huji aikoi da laiba challenges si kaino da ngasagi aigna ngasagi su du haipet haijar matamda hoi moina manung hanjan badal hengani habadu somehow fare hana ngasagi China na India se pearl of string na question lamba tumaina akoi valley si question lame ko su gi pearl of string amana ko now the question di 2200 kedar se 2008 ge dum hairaga la eba ko adu moi si suksi sidabra sinida ngasagi chahi di phane yam chale na ko aduga lising ani ga chani khak leba kedar dugi 14 camps hai kai gino ba why there is need for 14 camps for 2200 kedar gi ko ahum marida dum confine toction be abo po ne ba ko sima aduga sigi adagi maram di kaino na lalobal gi porsak lai risi cookie khatan na te adai myam su lai ri ba ko sigi hayeng agreement tong nara kan da moi mu kai tham doi no ba ko adagi अब टेरिटोरियल काउंसिल जे पिथोए ने सु खले सिने अतैना मुंग नेगोशिएट तौर मतमदा sai cookie the pigi do hantor ona hairagadi amu kai dongdori ge bako so government of India has to think very seriously and very cautiously ko with background di kai no the historical understanding of Manipur se sum bani ko haiba se masi mayek phajana khangbi bam changi aduga challenges da aina amtang panjaning ma dimension je khoi gi economy se haju puloi loi re bako pukchai chai re adu chahi kunmu khoi maning hallabani ko hakte handak si Manipur si kai hai tare lai ga mi ga par ga na wahan bane ba sing chau da bo kya rak so mari rak su re ngo hujik su dum chau ri na ko aduga ai koi gi kaino gi medium small kaino this industry myam se sida loan lo ra khol ga tawri myam se loina sire e bo hujik se sina ga sai donation bu hai gera extortion bu hai gera na tragana business si nga sai gi chalai bang amak taba maram di nga sai gi economy space pixel le hujik kanglup ki rang sina singa ga ya dre na tra ade kugi na su tam da kumak ya dre ko ade economy space pixel la kuni na market si pixel le ko ade loan di singak ta ya de haji hayan si le ga na lam yon gi dukan yon gi ha bi se yam thola ne hujik si ko yengwa aduna ai khoina khunai ma chawkot an ge hai tar ga di natragana ai khoina proof ma je mapangan kalan ge hai tar ga di ai khoi gi political nationalism siga economic nationalism siga ja ani si tu na cham ina ga daw ne maram di economy is the base ne ba nang na leba mi culture chawkharan ge hairo sports chawkharan ge hairo natraga education chawkharan ge hairo lambi thong phagadan ge hairo na economy chawkhatana kamai chawkharan do no question amda hangjaw ge ngarang je social media te yam viral oiba post amakhak Manipur gi masak naiba leading entrepreneur ma haiba tare ai khoi si hospital gi managing director oiba Dr. Palin mahak thagalakpa Facebook post amada
entrepreneur are also patriots na haiba akhoi gi entrepreneur sing su mama lebang ning bani haidana yam posam thagalaki and it went viral adu sana hujik palai bodo economic nationalism go political nationalism go ani chi tunu na sakada bani habsida kari having mana puthori wafam sidi manipur da hujik donation gi natraga demand gi issue si yam kanna leibase masigi impact ama oibe yai habina ju mayam na panari nakala mom do entrepreneur sing lo river thodang je mayam na khangbi da bagi mami ta bra habi wang jini kari having sir adem ta kaino hypet ai su jare adu amarom da chumi ko marom di petros ne akoina for example india gi pi sewa tata na ga tawriba contribution se angan pa kaino ne ba adu when I talk about economic nationalism, I na harap matamda nga sagi entrepreneurship amadi akoy industry ko lehaw siga chanaba lamdam sigi industry amadi pothok hengkan na ba economy phagada na bagi pot sini aduga akoy na yamna capitalist mota yamna exploitative oiba potugi wari na taba akoy na aina sima tawba matamda aigi leibak sigi nungai na bagi damangta aigi praja se thabak pi na bagi damangta ko aigi leibak se sakot na bagi damangta haidana sigi pot yawbusineba akoina economic nationalism haibase asigi manungda entrepreneurship tununa adugi frame dugi tawjare iba pose akoi loinabagna akoi sogatpam thoeba ko na hujiki bank tagi lawra tawune bank loan asidi yango moratorium ji sahi ani pha pipote income tax se dum thirine khoji hujik ko haidi irang thoe ka ne income tax thia nuga haibagi kari gumi facility im leibjana teba haidi pra kangbong neba ana si recover tawna khonabada matam yam sangni sangni aduna ni akoina mamangda economic revival si tawge hai targadi center dagi achoba package ama khak mathau tae na mamangi kaino da su akoina haijage ba so that akoi medium small scale da tawjari ba entrepreneurs me am sa moi the new lease of life ama pibi bam sange ba ko adu sumaina ai thamjage